LAININGTHOU SANAMAHI Temple Board ki MAKHA da LEIBA KHELCHANGLON LOISHANG na SHINDUNA AHANBA OINA Scientific OIBA MAONG Apoklon Iba Amadi Yengba Astrology Foundation Course ama Mathang Thagi Tang ama Dagi Houragani HAINA LAININGTHOU SANAMAHI Temple Board HAYENG KHONGBAL UPHONG YUMPHAM SANAMAHI LAMBI na KHANG-HALLAKLI LAININGTHOU SANAMAHI Temple Board na Thadorakpa Cherul amana hai Mathang Thagi Tang ama Dagi Houraga Tha taruk chupna pangthokadoriba course asi Nomaijing numit khudingi nungthil pung ahum dagi nungthil gi pung mari fauba oigani hairi tha taruk chupna pangthokadoriba course asi tha ahum amana foundation course ni aduga lemhoriba tha ahum amana sanamahi laininga mari lenaba maitei gi akoklon gi matangda haikat laikat tamba lairol laishon tamgani Masida sunatana Apoklon Iba Amadi Yengba tamningba singna board asigi loishangdagi home amadi akupa marol khangba yagani haina cherolasna makatana KHANG-HALLAKLI